ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯌꯥꯝ ꯊꯤꯅ ꯍꯥꯠꯇꯣꯛꯑꯝꯕꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯅꯥꯏꯗꯨ ꯐꯦꯃꯤꯂꯤ ꯑꯃ ꯂꯩ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯠꯅꯥꯄꯜꯂꯤꯗ ꯍꯥꯏꯕꯗꯤ ꯂꯝ ꯃꯃꯤꯡꯅꯤꯀꯣ꯫ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩ꯫ ꯑꯂꯦꯈ꯭ꯌꯥ ꯀꯧꯕꯤ ꯑꯃꯒ ꯃꯍꯥꯛꯅ ꯆꯍꯤ 27 ꯑꯗꯨꯒ ꯁꯥꯏ ꯗꯦꯕꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯅ ꯆꯍꯤ 22꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯠꯃꯥꯖꯥꯅ ꯆꯍꯤ 50, ꯃꯄꯥ ꯄꯨꯔꯨꯁꯣꯠꯊꯝꯅ 55 ꯁꯨꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯥꯏꯗꯨ ꯐꯦꯃꯤꯂꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯔꯨꯁꯣꯠꯊꯝꯁꯤ ꯃꯥꯒꯤ ꯒꯚꯔꯟꯃꯦꯟꯠ ꯗꯤꯒ꯭ꯔꯤ ꯀꯣꯂꯦꯖꯇ ꯀꯦꯃꯦꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯄꯠꯃꯥꯖꯥ ꯍꯥꯏꯔꯤꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯃꯥꯁꯦ ꯁꯤꯁꯤꯅ ꯒꯣꯜꯗ ꯃꯦꯗꯂꯤꯁꯅꯤ, ꯑꯗꯨꯁꯨ ꯃꯥꯁꯇꯔ ꯁꯥꯏꯟꯁꯇ ꯐꯪꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ IITꯒꯤ ꯀꯣꯆꯤꯡ ꯄꯤꯔꯝꯃꯤ 20 yearsꯃꯨꯛ꯫ ꯃꯍꯥꯛꯅ ꯆꯍꯤ 20 ꯍꯦꯟꯅ ꯀꯣꯆꯤꯡ ꯄꯤꯔꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯐꯥꯎꯕꯗ ꯑꯣꯏꯍꯟꯈꯤ꯫ ꯃꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯃꯤꯟꯅꯔꯦ꯫ ꯁꯤꯈꯛ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯈꯛ꯫ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥꯔꯤ ꯍꯥꯏꯔꯤꯁꯤꯁꯨ ꯍꯥꯏꯗꯕ ꯌꯥꯗꯦ ꯑꯃꯔꯣꯝꯗ꯫ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯌꯦꯡꯕꯒꯤ ꯃꯊꯧꯁꯨ ꯇꯥꯔꯝꯃꯣꯏ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯦꯁꯁꯦ ꯏꯟꯗꯤꯌꯥꯒꯤ ꯀꯦꯁ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯃ ꯈꯪꯕ ꯍꯥꯟꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟꯁꯦ ꯀꯩꯁꯨ ꯐꯠꯇꯕ ꯑꯣꯏꯗꯦ꯫ ꯑꯍꯥꯟꯕꯗ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯑꯗꯣ ꯏꯟꯗꯤꯌꯟ ꯐꯦꯃꯤꯂꯤꯁꯤꯡꯅ ꯂꯣꯏꯅ ꯇꯧꯅꯕ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯗꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯅꯕ ꯍꯥꯏꯗꯅ ꯀꯟꯅꯁꯨ ꯍꯣꯠꯅꯖꯩ꯫ 12ꯀꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏ 12 ꯐꯥꯎꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯖꯩ ꯍꯥꯏꯕꯅꯤꯀꯣ꯫ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨ, ꯃꯍꯥꯛ ꯋꯥꯡꯅ ꯐꯪꯉꯨ, ꯑꯐꯕ ꯀꯣꯂꯦꯖꯇ ꯇꯝꯃꯨ, ꯑꯗꯨꯒ ꯑꯐꯕ ꯊꯕꯛ ꯑꯃ ꯐꯪꯉꯨ ꯍꯥꯏꯕꯁꯤꯅꯤ ꯃꯣꯏꯅ ꯃꯆꯥꯗ ꯍꯥꯏꯔꯤꯁꯤꯡꯁꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯅ 12 ꯀꯝꯄ꯭ꯂꯤꯠ ꯇꯧꯈꯤꯕꯒ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯗ ꯃꯈꯣꯏꯅ ꯄꯥꯝꯕ ꯊꯕꯛ, ꯃꯈꯣꯏꯅ ꯄꯥꯝꯕ ꯀꯣꯔꯁ, ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯀꯣꯂꯦꯖꯇ ꯇꯝꯃꯨ ꯍꯥꯏꯗꯅ ꯊꯥꯗꯣꯔꯛꯏ꯫ ꯑꯃꯔꯣꯝꯗ ꯃꯁꯥ ꯑꯐꯕ ꯑꯃꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯁꯤꯗꯤ ꯃꯥꯒꯤ ꯃꯆꯥꯅꯒ ꯄꯥꯝꯕꯁꯦ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯌꯥꯒꯟꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤ ꯁꯥꯏ ꯗꯦꯕꯤꯌꯥꯅ ꯃꯥꯒꯤ ꯕꯦꯆꯦꯂꯔꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯄꯥꯔꯠꯁꯦ ꯃꯁꯥꯒꯤꯗꯃꯛꯇ ꯈꯟꯖꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ AR ꯔꯍꯃꯟꯒꯤ ꯗꯥꯟꯁ ꯑꯦꯟড ꯃ꯭ꯌꯨꯖꯤꯛ ꯑꯦꯀꯥꯗꯃꯤꯗ ꯃꯈꯥ ꯇꯥꯅꯕꯒꯤꯗꯃꯛꯇꯁꯨ ꯈꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯏ ꯗꯦꯕꯤꯌꯥꯁꯦ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯖꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯁꯨ ꯇꯨꯡꯗꯒꯤ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯕ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯂꯣ ꯑꯥꯔꯇꯤꯁꯀꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯣꯏꯔꯥ ꯍꯥꯏꯕꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯗ꯭ꯔꯤ꯫ ꯃꯥꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯊꯕꯛꯁꯦ ꯇꯧꯖꯅꯤꯡꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯍꯟ ꯑꯂꯦꯈ꯭ꯌꯥꯅ ꯚꯣꯄꯥꯜꯗ ꯃꯥꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯃꯦꯅꯦꯖꯃꯦꯟꯠꯗ ꯀꯝꯄ꯭ꯂꯤꯠ ꯇꯧꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯚꯤꯜ ꯁꯔꯚꯤꯁꯀꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯔꯦ꯫ 2020ꯒꯤ ꯀꯣꯔꯣꯅꯥ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯥꯏꯗꯨ ꯐꯦꯃꯤꯂꯤꯁꯦ ꯃꯠꯅꯥꯄꯜꯂꯦꯗ ꯍꯣꯡꯉꯛꯑꯝꯕꯅꯦꯕ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯃꯌꯨꯝ ꯍꯣꯡꯉꯛꯄꯅꯦꯕ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗꯒꯤ ꯈꯔ ꯐꯕ ꯑꯣꯏ꯫ ꯑꯩꯈꯣꯏꯁꯦ ꯂꯥꯏꯒꯤ ꯄꯨꯖꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯈꯛ ꯅꯠꯇꯅ ꯅꯣꯡꯃꯇ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯨꯖꯥꯁꯦ ꯇꯧꯒꯗꯣꯏꯅꯦꯕ꯫ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯦꯝꯕꯔ 4 ꯁꯤꯁꯨ ꯑꯐꯕ ꯑꯃꯅꯤꯀꯣ꯫ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯐꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯑꯐꯕ ꯑꯃ ꯑꯅꯧꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯅ ꯄꯨꯖꯥꯁꯦ ꯍꯦꯛꯇ ꯇꯧꯒꯗꯣꯏꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯠꯃꯥꯖꯥꯅ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯅ ꯑꯣꯏꯈꯤ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠꯇꯨꯗꯒ ꯆꯥꯎꯅ ꯄꯨꯖꯥꯁꯦ ꯇꯧꯋꯦ꯫ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯕꯦꯚꯥꯔ, ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯤꯡꯗꯣ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥꯗꯁꯨ ꯇꯥꯛꯄꯤꯕ꯫ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯂꯦꯈ꯭ꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯐꯥꯎꯕꯗ ꯐꯤꯜ ꯇꯧꯕ ꯉꯝꯃꯤ꯫ ꯀꯃꯥꯏꯅꯅꯣꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯥꯎꯕ ꯂꯥꯏꯒꯤ ꯃꯔꯝꯗ ꯄꯣꯖꯤꯇꯤꯚ ꯄꯣꯁ, ꯒꯨꯗ ꯋꯤꯜ ꯁꯤꯒꯨꯝꯕꯁꯦ ꯑꯌꯥꯝꯕꯅ ꯄꯣꯁ ꯇꯧꯋꯦ꯫ ꯍꯥꯏꯕꯗꯤ ꯊꯥꯒꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯗꯨꯁꯨ ꯅꯣꯡꯃꯇ ꯃꯇꯝ ꯀꯥꯏꯗꯅ ꯂꯥꯏ ꯅꯤꯡꯖꯩ꯫ ꯁꯤꯒꯨꯝꯕꯁꯤꯅ ꯁꯝꯂꯞꯄ ꯃꯈꯣꯏꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯑꯗꯣ 2020ꯒꯤ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯠꯁꯅ ꯃꯣꯏꯁꯦ
अनौब युम सिदा लेमिनसी हाइदना कौबनी सिदागिने हौरकदोइसे वारिसेको 23 January 2021 सिदा नायडू फैमिली सिना मोय मोयगी थबक्तगी सुटी लोकथोकपनेब नुमित खरनी मखोयगी कलिकनगा हायबदा मखोय अचौबा लाइगी रिचुअल अमा तौगनी कायनागादी दुमायना हायबदी लै अदुगी करी करी सिन लांगदा मतमसु याम चंगने हायदना मखोय नुमित खरनीगी ममांगदगी सुटी लौनबा हायनरमबनी पद्माजा अमदी पुरुषोत्तम मखोय अनिसा मखोय अनिगी थबक्तुदा पुकनिंग चंगजबा अमदी रेगुलर ओयबना मरम ओयरगा सुटी निबदसु याम लाइना याबिरके हायरिबा नायडू फैमिली से सुटीसु लौरबनिना मखोयगी रिचुअल तौनबगिदमक्ता प्रिपरेशन चा तौनरम्बि मखोयगी युमथंगनबनगा हायबदा 24 January से 2021 की संडे नुमितसिदा फैमिली सिगी युमसिदगी मंत्र पाबा मखोल तायना सुताय अयुकी मतम सो ओइरे अदना मोयगी ओइनदी मंत्रगा पारगा लाई खोरमबसा नॉर्मल ओइबा पोट अमनेब कयसु लेबा पोट नतेब अदुबो नुमितुगी नुंगधांग पुंग 8 ताबा मतमदा पुरुषोत्तमना मागी फ्रेंड अमदा कॉल तौकी हायरिबा मागी फ्रेंड से पद्माजागी कोचिंग सेंटर अमदा थबक तौबने अदुगा मसक्सु फजना खंग मागी फ्रेंड दो कॉल पाइखला आकांदसु ममानबसिदी नॉर्मल ओइना दुम वारी साइब अदुबु नाके मतुंगदा महागना पुरुषोत्तम से खर कीबगी मोवंगदा तौबा मालखी अदुदा हंगकपनि नंग इपा पकबाय टैप तौरिदुबु करिगिनो केदोबु यावरगे अदुमाय हंगबदुदा अइना मुहना सेमदोकपा ngamaroidaba aranba ma tawkraba malena hairakibani अदुगी मतुंग मागी फ्रेंड ओजादो अदुदा तपना तपना तौदना मागी वापंबसा सुगाइना हायबा हौरके मागी वफमदो ताबा मतमदा मागी ममानबदी तु चुंगखिबा खंगहौदि यामना ngakkiba हायबा तारे महाकना मागी फ्रेंड दुदा करी हायगेबो अइना आइगी इचानुपी अनिसा हातोखरे अदुगा हयेंग डेट 25 सिदा मखोय अमुक लाकनी सिनी मागी फ्रेंड दुदी खल्लेबा महाकसे लाइक लाइसुसु यामना हाइबा मिसकनी लाइक लाइसु निंगथिना हाइबा मियोय अमनी को हायदना खल्ले महाकननी को ngang एसे हायदना खनखिबा सिसा अमुक तोक्थो ए हारगा मान हंगेबा पुरुषोत्तमदो करिगिनो नंगना सुमना तौरिसे हायदना तौरिबगी मरम से हंगजले अदुदे पुरुषोत्तमना यामना तोंगान ममोंगदे एक्सप्लेन तोरकपा हायबा तारे अैगी इचानिसा फत्तबा शक्ति अमा यावी मसादा अदुदना मखोयसे बलि तौबा मतमदा मखोयगा लोइनना चटखिगदौरिबनी थासी हायगदर खंगदेको मोयनगा कलियुग हायबदो कलियुगसिदा मखोयसे हातगदबनेबा अदुगा था पांखलकपसे सिदाइसिदा 25 ता मसासे अमुक हन हिंगलकनी सिने अदुसु फत्तबा शक्ति अमत याउदना समना हारबदा महाकना मचा अनिदो फत्तबा अदुदगी तानथोअनबा सेंगदोकपा पामबगिनेबा अदुमना हारकपदगिदि माकी फ्रेंड्सने कॉल से कखरे अदुगा डायरेक्ट पुलिस ता कॉल तौबने अदुमाइना कॉल तौरगा हायबदगिदि पुलिससु नायडू फैमिली की युमसिदा लाके मखोयना मयमदा चलुबा मतमददि तौरमलेबा सिंगदो करिनो हाबा मखोय ममिता उरगसु थाजखिदेबा इहान हाना मोयना उरिसा साई देवियागी मसादो पूजा तौफंगी कासे मपानदगी यंगपदने पूजा तौरुबदुगी हेक ममांगदा इना लोयना चायरगा लेरंबसे थेंगनखिबने माकी मंगक्ता थांगुंबा अथौबा पोट अमना यानबने मसिगा लोयना ममाइदुदसु अखोयगी डंबलगुंबा अमना फुबगी ममीसु ताबा हायबा तारे अदुगा पूजा तौफमदुगी काम मनुंगदुदा कांसलकपा मतमदा अलेख्यागी बॉडी अमुक फंके मंगोंदना डंबल नहाना थोंबगी टाइप तौवे मखोय अनिगी मसादो अंगांगबा फी अमना सुकी सलमे हालाबा मतुंगदा मखोयगी मसमदुसु खरा लौरमे अदुगा समदो अखोयगी महादेव त कलमे सिबदा अदुगा मखोयगी मचादो अमुक लाकनबगिदमक्तने पूजा तौफमदुदगी थोकले हारगा अतोप्पा बेडरूम का अमदा चंगपा मतमदनी पद्मजागा मागे नुपा पुरोगदो यामना इंगना चिकना फम्मगा लेरंबा थेंगनकी मखोयदो उबा मतमदा मखोयगी मचादो रूम अमदा सीरगा लेरे हायबगी थवा सादबगा चमनाखी केमता थोक्तबगा चमनाखी हायबा तारेको इंस्पेक्टर नसी कनाना तौरिनो हायना हंगबा मतमदा पद्मजाना मसि पुमनमक्से अखोयना तौबने ना हायरखी लोयनना अखोयना यारगा अमदी अखोयगी इचानसु मसाना यारगा तौबनी हायदना हायरकपनी सेंगना हारबदा मखोयगी मसादा फत्तबा यावे हाबसा याजारगा तौबनी सिनी अदुनसु बलि तौनबा हायदना खन्नरगा तौखिबने पेरेंट्स तुना हायबगी मतुंग इन्ना इहान हाना युमसिगी मचा अतोंबिसा साई दिव्याना मागी मचेदा हायबने हाय इचा नंगना हाना ऐसा बलि तौरो हायदना अदुबु यादे हाय
ꯃꯆꯦꯅ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯁꯥꯏ ꯗꯦꯕꯤꯌꯥꯅ ꯐꯔꯦ ꯏꯆꯦ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯍꯥꯠꯆꯔꯒꯦ ꯑꯁꯦꯡꯕꯗꯤ ꯁꯤꯁꯦ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯑꯗꯨꯗꯨꯅ ꯑꯂꯦꯈ꯭ꯌꯥꯅ ꯃꯁꯤꯗꯤ ꯄꯥꯞ ꯆꯦꯜꯂꯅꯤ ꯍꯥꯏꯗꯅ ꯃꯀꯣꯛꯇ ꯃꯥꯅ ꯑꯣꯏꯅ ꯊꯣꯝꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯠꯃꯥꯖꯥꯅ ꯃꯥꯒꯤ ꯃꯆꯥ ꯑꯍꯟꯁꯦ ꯂꯩꯃꯥꯏꯗ ꯍꯤꯞꯍꯜꯂꯦ ꯍꯥꯏꯔꯒ ꯈꯨꯠꯂꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯝꯕꯅꯤ ꯑꯁꯨꯝꯅ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨꯕꯨꯁꯨ ꯊꯣꯝꯃꯦ ꯑꯗꯨꯁꯨ ꯍꯥꯟꯅ ꯃꯀꯣꯛꯇꯅꯤꯀꯣ ꯀꯩꯒꯤꯅꯣꯗ ꯍꯤꯡꯉꯛꯇꯅꯕ ꯍꯥꯏꯗꯅ ꯄꯠꯃꯥꯖꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯃꯣꯏꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯤ ꯃꯈꯣꯏꯒꯤ ꯃꯆꯥꯗꯣ ꯍꯤꯡꯂꯤ ꯍꯥꯏꯗꯅ ꯍꯥꯏ ꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯀꯣꯟꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯃꯆꯥ ꯑꯅꯤꯁꯦ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯕꯂꯤ ꯇꯧꯒꯗꯕꯅꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯗꯨꯕꯨ ꯄꯨꯔꯨꯁꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯀꯤꯃꯟꯕꯅ ꯍꯦꯟꯈꯤꯗꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯗꯨꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯒ ꯇꯝꯃꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯥꯗꯣ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯗ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯇꯣꯟꯗꯣ ꯑꯗꯨꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯦ ꯐꯥꯖꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯄꯠꯃꯥꯖꯥꯁꯦ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯥꯏꯀꯣ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯑꯉꯥꯎꯕꯤꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯃꯥꯅ ꯍꯥꯏꯌꯦꯕ ꯂꯥꯎꯔꯒ ꯑꯩꯈꯣꯏ ꯑꯅꯤꯗ ꯅꯣꯡꯃꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯣꯏꯁꯨ ꯌꯦꯡꯉꯣꯅ ꯍꯥꯏꯌꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯤꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯊꯨꯒꯥꯏꯒꯅꯨ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯥꯗꯁꯨ ꯉꯥꯡꯉꯤ ꯅꯪꯒꯤ ꯃꯔꯝꯅ ꯅꯪꯅ ꯀꯤꯕꯒꯤ ꯃꯔꯝꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯄ꯭ꯂꯥꯟꯁꯦ ꯀꯥꯏꯔꯤꯅꯤ ꯅꯪꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕꯅꯤ ꯍꯥꯏꯗꯅ ꯉꯥꯡꯉꯦꯕ ꯊꯪꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯃꯈꯣꯏꯁꯦ ꯀꯁꯇꯗꯤꯗ ꯊꯝꯈꯤ ꯋꯥꯍꯪ ꯄꯥꯍꯪꯁꯨ ꯆꯠꯊꯈꯤ ꯃꯈꯣꯏ ꯑꯗꯨꯝ ꯃꯁꯥꯗ ꯊꯥꯖꯕꯁꯦ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯍꯤꯡꯂꯝꯂꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯄꯨꯂꯤꯁꯅ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯤꯡꯉꯛꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯠꯃꯥꯖꯥꯅ ꯄꯨꯂꯤꯁꯇꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯤ ꯅꯪꯅ ꯁꯤꯈꯀꯤ ꯋꯥꯁꯛ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯗꯅ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯀꯣꯔꯣꯅꯥ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁꯁꯦ ꯀꯧꯕꯅꯤ ꯃꯁꯥꯅ ꯀꯧꯕꯅꯤ ꯑꯁꯨꯝꯅꯒ ꯍꯥꯏ ꯆꯥꯏꯅꯥꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯐꯥꯒꯤꯗꯤ ꯃꯥꯜꯂꯝꯒꯅꯤꯀꯣ ꯃꯌꯥꯝꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯠꯃꯥꯖꯥꯒꯤ ꯀ꯭ꯂꯤꯞꯁꯦ ꯑꯩꯈꯣꯏꯗ ꯂꯩꯖꯩ ꯑꯗꯨꯕꯨ ꯍꯥꯞꯇꯤ ꯍꯥꯞꯆꯔꯔꯣꯏꯒꯦ ꯍꯥꯞꯄꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯥꯛꯀꯗꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯛꯇꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯗ ꯎꯠꯂꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯁꯣꯏꯗꯅ ꯊꯥꯖꯕꯤꯒꯅꯤ ꯃꯌꯥꯝꯅꯁꯨ ꯄꯨꯂꯤꯁꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯦꯟꯇꯦꯂꯤ ꯁ꯭ꯇꯦꯠꯁꯦ ꯑꯟꯁꯇꯦꯕꯜ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯗꯨꯅ ꯃꯈꯣꯏꯕꯨ ꯆꯔꯥꯛ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁ ꯑꯃꯗ ꯍꯥꯟꯅ ꯌꯦꯡꯍꯟꯈꯤ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯁꯥꯏꯀꯣꯇꯤꯛ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯔꯤꯁꯦ ꯁꯤ ꯅꯥꯏꯌꯦꯅ ꯍꯥꯏꯔꯛꯈꯤꯕꯅꯦꯕ ꯍꯥꯏꯔꯤꯕ ꯗꯤꯁꯑꯣꯔꯗꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯦ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯆꯞ ꯃꯥꯟꯅꯕ ꯒꯣꯜ ꯍꯥꯏꯕꯗꯤ ꯄꯥꯟꯗꯝ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯇ ꯊꯥꯖꯕ ꯑꯣꯏꯒꯗꯣꯏꯅꯤ ꯃꯈꯣꯏꯁꯦ ꯅꯣꯔꯃꯦꯜ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯃꯊꯧꯁꯦ ꯑꯗꯨꯝ ꯇꯧꯒꯗꯣꯏꯅꯤ ꯊꯕꯛ ꯆꯠꯄ ꯆꯥꯕ ꯊꯛꯄ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯦ ꯁꯥꯔꯨꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇ꯭ꯔꯤꯒꯔ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯒꯗꯣꯏꯅꯦꯕ ꯍꯥꯏꯔꯤꯕ ꯁꯤꯌꯔ ꯁꯥꯏꯀꯣꯇ꯭ꯔꯤꯛ ꯗꯤꯁꯑꯣꯔꯗꯔꯁꯤꯗ ꯀꯔꯤꯅꯣꯃ ꯌꯥꯎꯔꯤꯕ ꯃꯗꯨꯗ ꯃꯈꯣꯏꯅ ꯊꯥꯖꯕ ꯃꯈꯣꯏꯒꯤ ꯒꯣꯜ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯑꯣꯏꯗꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯃꯀꯣꯛꯇ ꯈꯟꯖꯜꯂꯒ ꯍꯟꯖꯜꯂꯒ ꯂꯩꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔꯗꯣ ꯑꯈꯟꯅꯅ ꯄꯣꯠꯇꯨꯗ ꯊꯥꯖꯕ ꯍꯧꯒꯗꯣꯏꯅꯤ ꯑꯔꯥꯟꯕ ꯑꯣꯏꯒꯦꯔꯥ ꯑꯆꯨꯝꯕ ꯑꯣꯏꯒꯦꯔꯥ ꯃꯣꯏꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯊꯥꯖꯔꯒꯗꯤ ꯊꯥꯖꯔꯦ ꯒꯣꯜꯗꯣ ꯐꯪꯅꯕ ꯇꯧꯒꯅꯤ ꯁꯤꯅꯤ ꯁꯤꯒꯨꯝꯂꯕ ꯗꯤꯁꯑꯣꯔꯗꯔ ꯑꯃꯅꯤꯀꯣ ꯀꯦꯁ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯣꯁ ꯃꯀꯣꯛ ꯑꯣꯏꯔꯤꯁꯦ ꯍꯥꯏꯕꯗꯤ ꯍꯧꯗꯣꯔꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯠꯃꯥꯖꯥꯁꯦ ꯑꯣꯏꯒꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯃꯥꯁꯦ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯔꯤꯕꯔꯠ ꯇꯧꯕꯒꯤ ꯏꯂꯨꯖꯟꯁꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯟꯗꯣꯛꯍꯟꯕꯅꯦꯕ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯗ ꯄꯨꯔꯥ ꯂꯨꯞꯄꯒ ꯊꯥꯖꯩꯌꯦꯕ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯁꯥꯏ ꯕꯤꯌꯥꯗꯤ ꯑꯩꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯅ ꯐꯥꯎꯗ ꯍꯥꯏꯔꯤꯗꯨꯅꯦꯕ ꯃꯥꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯊꯥꯖꯩꯌꯦꯕ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯂꯦꯈ꯭ꯌꯥꯁꯨ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯥꯏꯒꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯂꯥꯛꯑꯦ ꯍꯥꯏꯕꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯃꯃꯥ ꯄꯠꯃꯥꯖꯥꯁꯦ ꯁꯤꯐꯀꯤ ꯍꯥꯏꯕꯗꯤ ꯃꯍꯥꯗꯦꯕꯀꯤ ꯁꯛꯂꯣꯟꯒꯨꯝꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯝꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯨꯔꯒ ꯄꯠꯃꯥꯖꯥ ꯑꯃꯗꯤ ꯄꯨꯔꯨꯁꯦ ꯑꯍꯥꯟꯕꯗ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯝꯈꯤ ꯃꯈꯣꯏꯁꯦ ꯑꯗꯨꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯠꯅꯄꯂꯦꯒꯤ ꯖꯦꯜꯗ ꯊꯝꯈꯤ ꯑꯃꯔꯣꯝꯗ ꯉꯛꯑꯦꯕ
ꯍꯧꯖꯤꯛ ꯆꯍꯤ ꯈꯔꯁꯤꯒꯤ ꯋꯥꯔꯤꯅꯦꯕ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯁꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯁꯤꯒꯨꯝꯕꯁꯤꯗ ꯊꯥꯖꯕꯁꯦ ꯂꯩꯕꯖꯥꯠꯅꯦ ꯏꯟꯗꯤꯌꯥꯗꯁꯨ ꯍꯦꯟꯅ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯖꯕꯁꯦ ꯂꯩꯔꯤꯈꯩꯗꯤ ꯏꯟꯗꯤꯌꯥꯗ ꯁꯤꯒꯨꯝꯕ ꯀꯦꯁꯁꯦ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯁꯨꯝꯅ ꯅꯥꯏꯗꯨ ꯐꯦꯃꯤꯂꯤꯒꯤ ꯀꯦꯁꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ